ngasi numida waram phong khiba tuwan tuwan ba manipuri sifong singdigi amasum thokhiba thawdo wathok singdigi maru oibi I paw singkhonga saraga manipur top channel gi maikeidigi mayam da thamjagi ahanbada matam kuina hangludraba ima kaithel ahum amasum temporary market sing asidigi hangba hokre haiba paw muzu phongli tamthiraba covid license maram oiduna matam kuina hangludraba khoirambal ima kaithel ahum amasum temporary market handak sarkana SOP ngakna phambagi ayaba order ama thokraba matungda ngasidigi hangba hokre ngasi kaithel hangdokpa dugi mangoinana covid license maram oiduna laikhidraba kaithel phambi ima iber ise isal singi photo hailai katuna ikai khumnaba utke ngasigi ikai khumnaba utpagi thawramaduda Imphal West ki SP Dr. S Ibomsa kedo amasum khoirambal ima kaithel gi tuwan tuwan malup singi miyoi kyana saruyaki be Imphal West ki SP Dr. S Ibomsa na laikhidraba kaithel gi ima singi photo da hailai katuna ikai khumnaba utkibaga loinana kaithel phamliba amasum pot leiba lakliba singna SOP ningthina ngaktuna covid makhatana sandoktanaba wafam sing miyam da thamki makhatana mahakna covid na maram oiduna mamal yamlaba miyoibigi punsi kannanaba akhoi khudimang SOP ningthina ngakminasi hainasu pawsna makhatana su phongdokhi makhasa tarakpoina topa pawa mana market set sigairaga pusinkibe ex pradan helim sarakpiyo MMWC wangkem GP gi manung sanba yaripo Singara kumza English ingani nipa nagina English ingani ka mapanda taragani thoi finance state finance scheme gi senthang makhada sakhiba Singa market set matamdugi pradan MD Helim Elis Helim zana makna pradan mirepta maithira batungda sigairaga pusinkhre hiramasi matangda mari leinabasingna athubada miyeng sangbiduna mara leiraba ex pradan gi mathakta matik saba ain gi sarak pibiyu loinana Huran kiba property miyam na sinabiyu haina Singa Makhai Lekai Welfare Club SMWC na Manipur gi CM N Beren amadi mari leinabasingi puning singsilakli haina Singa Makhai Lekai Welfare Club ki Secretary MD Akabar Ali na khuyak piduna phongdorakli siroduna makha taraduna hai market set asi matamdugi pradan MD Helimna taragani thoi finance state finance scheme dagi yamlaba senfam kai thoklaga sakhibani adubu magna panchayat mikhalda maithira batungda mahakna sakhibani haina market set ki sanglen amadi yumpham phawba kotlaga pusinkhibani hairiba polam singasi khara yonthokraga kharana masagi yum sabada sijanaki haibisi praja miyamda sakhile asigumba thawong asi atopa pradana amadi miyamgi mihut singna tawraklabadi lamdam asi chakhotpagi mohutta maning halaga salaklani maramsina miyam amadi lengaki property bu aran mamongda huran lana tawriba MD Helim gi mathakta ain goeba sedak pihauduna yade heba khangan hoba mathuktai miyam digi huran kiba property miyam na sinabiyu haide nasu pausna makhatana phongdorakli atopa pawamana wangjing tentha kendra gi manungda leiba ana ayekna awaba taraba imung nifuga manga da lising manga mating pikre heba pawmusu report tawri Wangjing tenta kendra gi MLA Paunam Brojen Singagi miyeng makhara ngasi kendra sigi manungda anaye yawbadigi awaba mayok nariba imung nifuga mangagi mayum da satuna lupa lising manga gi tengbang piduna awaba imung singda sarugakre ngasi tengbang kiba apunba senpham lupa lak aniga lising kunga mangasi wangjing kendra sigi manungda leiba BJP worker singna angamba khaigat naraga MLA Brojena Kusinarakiba upon Besenpam Lupa Lak Mariga Lising Humfuga Mangaga Sanipanga Nipugi Manungdagi Polling Committee Singna Kangat Pirakraba Anaba Nifuga Mangada Ahanba Tankaki or na Kusina Kibani Tengbang Kongsat Aduda Wangjing Kairembi Kok Amadi Tenta the Leba Anaba Kunga Marida BJP Wangjing Tenta Mandalgi General Secretary TS Brazakesor Haisawa NG Surjit Ti Subona Singba Marueba Mui Sing Amadi Polling Topu Businga Loina Mating Pang Kibani Hainesu Pausna Phongdorakli Atopa Paumana Ramraida World Tourism Day Pangtokre Mamangi Lengakna Tourism Day Table da Imphal da Toki Minister Lukhoi Manipur Lengaki Tourism Minister O Lukhoi na haikre Mamangi Lengak Matamna Tourism Sector da Sakhotnabigi Thabak Table da Amadi Imphal da Leiraga Sied Oina Tawbo Oina Ukhi
BJP की लेंगाक लाखलबा मतुंग होखिबा इंग लिसिंग अनिगा तरागा मंगादगिना तरागा तरुक मतमदा tourism sector sakhatpa ngamdana leiba ukhi adubu lainga asina haukiba matam khara sida tourism ministry da kana taksin badagi ministry na official tharaktuna state asida tourism sector gi oiba DPR mari semnaba thorang paikhatle haiki wafam asing asi kamjong district ki manungda leidiba ramrai Sadong da Manipur lenga ki tourism department sinduna world tourism day tharamgi chief guest oibigi warol da minister olukhoina phongdoklak hain supali makasa tharak poina ngasi Manipur gi covid-19 update mayam na thamjage haukiba pung kunga mari sida state sigi oiriba positivity rate si 6.3% leidi hain uli aduga apun boina ngasi miyoi lising amaga sanipan ga yankai humdoina covid-19 test tawkre hain report thamli aduga Puna miyoi samaga taraga tarukna COVID-19 positive oiki habigi report uri aduga subnagi miyoi amana COVID-19 positive oiba laikidre haina su phongdorakli ngasi puna COVID-19 positive oikraba miyoi samaga taraga taruk asi Bisnupurdagi marini Sandeldagi tarukni Chusampurdagi mari Imphal East dagi kunthra Imphal West dagi yankai gani thoi ngasi Imphal West ki positive oibigi sangsi adugimatik haitharakli Kaksingina ahum, Kamjongina ahum, Kangpokpigina ama, Senapatida ahum, Tamenglungda ama, amasum ukhulda mapanni haina reporter duga apun boina miyoi samaga taraga taruk COVID-19 positive oiba thingna rakhibene duga COVID-19 positive oiduna laikhidraba miyoi amasina Imphal East dagi ni haina su ngasi COVID-19 update sina phongdorakli Makasa tarak poina masum losilak poina topa marueba paukra namo atuan Abonmai Mihatki matang na CM kiba JC na ngasi paksana wakat mi pampamkre Tamenglongi mapam mari da ngasi su combing operation sataduna atuan Abonmai hatpa miyoi sing phana bo hotnari Abonmai Mihat mari lainana CM kiba JC na ngasi ahing nongyai digi pung nifuga nipan gi national highway ban tawbagi khongjang sangsinana ba phirep lokre soaidi Manipur gi apunba saktam kaiba yaroi singtam amatani haiba wakhalonda yumpham oiduna apunbagi saktam saganabo honaramba politician amasum social worker atuan Abonmai bu nongmaina kaptuna hatkiba thagdo adugi asumba langla langjin putho o haiduna misi asigi matangna semkiba JC na Manipur lengakta tankiba demand sing adu thabak to onthoktuna athuba matamda atuan Abonmai Hatpa miyoi sing pharaga ain gi oiba serak pigadabani haina dabi tawduna ngasi thangmaiban kendragi akoibada leiba khul singda miyamna wakat mifam satakre satakhiba wakat mifam asi Langol Tarung Women Society na sinduna Langol Tarung Community Hall da Lamthanong Women Society amadi Lamthalong Youth Club na sinduna thangmaiban Lamthalong da satakhi aduga Ramgairungi kunja singna lamphel sana kaithel da khongjang sangsinki khongjang asi thangmaiban moji khul guijalong khul lamthalong amadi thangmaiban tarung khul dasu maikai edongi miyamna wakat mifam sataki wakat mifam aduda saruk yakhiba miyamna amato oina Abonmai Mihat yaningde mara leiba mihat pasing phaduna laingakna ain goeba thabak lokhatuna matik saba sayak piyu JC na Manipur laingaki maphamda thamkhiba demand sing athuba matamda thabak to on to o haibu kholaw sing miyamna amato oina laukhi JC na taliba demand sing asi laingakna thabak to on thoktriba phawba laikhidrabagi hakjang loksiloshu haidi JC na mangjongna laukthokkhibagi matung ina ngasi ahing nongyai dagi hauna pung nifuga nipangi national highway animak thingbagi khongjang Sangsin gani masigi matungna September 18 gi ahing nongyai dagi pung nifuga nipan supa Manipur pumba total shutdown tawbagi khongjang makhatana sangsin khigani sohaidi amaromda September 19 da atuan Abonmai bu Tamenglong district headquarter gi polo ground manaktigi NSN IM gi kadarni singna phaduna pukraba matungda hatuna hondoklamba mihat asida senaba miyoi sing phaba ngamnabagi damakta haujiksu Tamenglong district headquarter da thomjinduna leiriba masing yamnaba security personnel singna ngasisu mapham kaya da combing operation chatakre pausi asina phangwa paugi matung ina dinga seyu anganbadiki hauna Tamenglong district headquarter gi tongan mapham kaya da combing operation chatakhi haujiksu Tamenglong district headquarter amadi akoi mapham singda security force singna Leptana patrolling su sathari
Tamenglong district ki mafam ayamada security force na question thamkre loinana combing operation aduda mipa mipun yaubra haibigi matangdadi police ki mekedi phongdo haibi yakhidre haina pausina makhata na su phongdo rakti duka hawjiko inadi pausi matang se lusinjarage pathosa gi brasoi ki plan ki yaur simyam na ngakpi gani matam gi maru be i pausing leptan mayam da update pizara kain su channel sigi mekedi thamjari.